ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯈꯣꯝꯕꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯃꯊꯦꯜ ꯑꯁꯤ RJ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕ ꯏꯄ꯭ꯋꯥ ꯅꯤꯄꯥꯅ ꯑꯆꯝꯕꯇ ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯌꯦꯟꯁꯥꯡꯁꯦ ꯑꯆꯝꯕ ꯆꯝꯊꯣꯡꯅꯤ ꯎꯔꯤ ꯑꯥꯂꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯣꯝꯆꯥꯎꯕꯤ ꯇꯧꯔꯒ ꯐꯨꯠꯄꯅꯤ ꯑꯗꯣ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯏꯔꯣꯝꯕ ꯑꯃꯁꯤꯒ ꯂꯩꯖꯔꯦ ꯁꯤꯒꯅ ꯁꯂꯥꯗ ꯄꯦꯔꯨꯛ ꯁꯂꯥꯗ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯉꯥꯟꯕꯤ ꯑꯃ ꯑꯉꯥꯟꯕ ꯑꯗꯨꯒ ꯇꯤꯜꯍꯧ ꯆꯅꯝ ꯈꯔꯒ ꯁꯤꯒꯅ ꯒꯖꯔ ꯃꯅꯥꯒ ꯃꯣꯇꯣꯔꯒ ꯉꯧꯕ ꯑꯃ ꯁꯤꯒꯅ ꯃꯨꯔꯤꯀꯥ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯂꯩꯖꯔꯦ ꯃꯌꯥꯝ RJ ꯏꯄ꯭ꯋꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ RJ ꯕ꯭ꯂꯣꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯆꯟ ꯑꯃꯠꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯟ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯄ꯭ꯋꯥ RJ ꯃꯩꯇꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯄ꯭ꯋꯥꯕꯨ ꯄꯨꯟꯁꯤꯒꯤ ꯅꯆꯦꯅ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯀꯠꯆꯔꯒꯦ ꯃꯌꯥꯝ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯏꯅ ꯀꯠꯆꯒꯦ ꯃꯌꯥꯝ ꯂꯥꯏꯒꯤ ꯀꯠꯆꯈ꯭ꯔꯕꯅꯤꯅ ꯆꯥꯕ ꯍꯧꯔꯒꯦ ꯁꯤꯒ ꯂꯩꯖꯔꯦ ꯆꯝꯊꯣꯡꯁꯦ ꯍꯥꯟꯅ ꯆꯥꯖꯒꯦ ꯏꯄ꯭ꯋꯥ RJ ꯃꯩꯇꯩꯅ ꯆꯥꯎ ꯍꯥꯏꯕꯁꯦ ꯍꯥꯎꯋꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯌꯣꯡꯆꯥꯎꯕꯤꯒ ꯎꯔꯤꯒ ꯑꯗꯨꯒ ꯑꯥꯂꯨꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯤ ꯃꯌꯥꯝ ꯉꯥꯁꯦ ꯆꯥꯎꯕꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯉꯥꯁꯤ ꯆꯥꯎꯕꯅ ꯁꯥꯊꯤꯅ ꯆꯥꯎꯋꯦ ꯃꯌꯥꯝ ꯉꯥꯁꯦ ꯉꯥꯁꯦ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯄꯦꯔꯨꯛꯁꯦ ꯑꯝꯇ ꯆꯥꯒꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯏꯄ꯭ꯋꯥ RJ ꯃꯩꯇꯩꯅ ꯆꯥꯎ ꯍꯥꯏꯕ ꯆꯝꯊꯣꯡꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯩꯁꯨ ꯍꯛꯆꯥꯡꯗ ꯆꯥ ꯌꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯑꯗꯨꯗꯨꯅ ꯆꯝꯊꯣꯡꯁꯦ ꯆꯥꯔꯤꯉꯩ ꯐꯩ ꯆꯤꯟꯁꯤꯅ ꯉꯝꯖꯗꯕ ꯑꯗꯨꯗꯨꯅꯅꯤꯅꯦ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯖꯗ ꯏꯄ꯭ꯋꯥꯁꯤꯡꯗꯤ ꯈꯪꯕꯅꯤꯅ ꯆꯝꯊꯣꯡ ꯆꯥꯕꯤꯔꯝ ꯍꯥꯏꯕ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯌꯥꯝꯃꯦ ꯄꯣꯠꯁꯤꯡꯁꯦ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯎꯋꯦ ꯉꯥꯁꯦ ꯆꯥꯎꯃꯟꯈ꯭ꯔꯦ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝꯃꯦ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝꯃꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯌꯥꯝꯅ ꯆꯥꯕꯤꯌꯨ ꯆꯝꯊꯣꯡ ꯌꯥꯝ ꯍꯥꯎꯋꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯥꯂꯨ ꯃꯄꯥꯛ ꯃꯌꯥꯝ ꯑꯩ ꯈꯣꯟꯁꯦ ꯍꯋꯥꯏ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯉꯁꯤꯗꯤ ꯀꯟꯅ ꯂꯥꯎꯈꯠꯆꯔꯕꯅꯤ ꯃꯌꯥꯝ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯔꯧꯔꯦ ꯈꯣꯟꯁꯦ ꯀꯃꯥꯏꯅ ꯂꯥꯎꯗꯣꯏꯅꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯥꯝ ꯍꯥꯎꯋꯦ
ꯃꯌꯥꯝ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯦ ꯋꯥ ꯉꯥꯡꯕ ꯁꯣꯏꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯩꯇꯗꯅ ꯁꯣꯏꯈꯤꯕꯅꯤ ꯈꯟꯕꯤꯔꯒ ꯉꯥꯡꯕꯤꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯄꯦꯟꯊꯣꯛꯑꯦ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯂꯤꯕ ꯌꯥꯎꯕꯁꯦ ꯃꯀꯨ ꯌꯥꯝ ꯊꯥꯏ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯏꯄꯥ ꯑꯔꯖꯦ ꯃꯩꯇꯩꯅ ꯍꯥꯏꯔꯛꯄ ꯃꯊꯦꯜꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯇꯨꯡꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯄꯥ ꯃꯌꯥꯝꯁꯤ ꯌꯥꯝꯃꯜꯂꯦ ꯆꯥꯡꯗ ꯉꯝꯃꯣꯏꯗ ꯐꯗꯤ ꯐꯩꯌꯦ ꯌꯥꯝ ꯍꯥꯎꯋꯤ ꯒꯖꯔ ꯃꯅꯥꯒ ꯃꯇꯣꯟ ꯉꯧꯕ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯄꯣꯠ ꯊꯥꯕꯁꯦ ꯂꯩꯕꯒꯤ ꯄꯩꯁꯥ ꯇꯤꯡꯗꯦ ꯊꯥꯔꯕꯅꯤꯅ ꯂꯩꯔꯒ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤ ꯇꯣꯠꯁꯜꯂꯤꯁꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛꯅ ꯀꯨꯔꯨꯝ ꯀꯨꯔꯨꯝ ꯂꯥꯎ ꯁꯥꯔꯅꯤꯅ ꯃꯌꯥꯝ ꯑꯩ ꯈꯣꯟꯁꯦ ꯀꯜꯂꯤ ꯀꯟꯗꯦ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯥꯎꯅ ꯉꯥꯡꯉꯕꯅꯤ
ꯃꯃꯩ ꯇꯛꯈꯠꯂꯦ mèo nga hay là mang nga sẽ thăm giờ này cái mèo có sang làm gì này thôi dòng mình là mình làm hả mèo mà khơi nào mèo nukshina da balai na roshi nukshina ce amana ma hunna roshi nukshina bana tana nukshiba tana apun mapang halo jani akwai sinina akwai amata ni kandong na sidi sa amana mangang chứ thông này nè xong ha chú xong mình mèo cao phía hào đi ha ông nga đi giảm anh nhé nè xí khá lên nhé thầm mấy hay trả ra mèo cha ba lôi là phần này nhá cái này là vào tàu rồi xí à đó ai cái channel xí bố mày em nó xí video like share comment tꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯟꯅ ꯇꯧꯁꯟꯕꯤꯔꯣ ꯑꯗꯣ ꯑꯥꯔ.ꯖꯤ. ꯃꯩꯇꯩ ꯏꯄꯥ-ꯅꯤꯄꯥꯒꯤ ꯕ꯭ꯂꯣꯒꯁꯤꯁꯨ ꯌꯥꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯥꯔ.ꯖꯤ. ꯃꯩꯇꯩ ꯏꯄꯥ-ꯅꯤꯄꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯄꯥ-ꯅꯤꯄꯥ ꯀꯔꯤ ꯀꯔꯤ ꯆꯥꯕꯤꯔꯛꯎ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ kainana baja thang ni jaragi mathangi blog ta muna simyam bye